ngasi phongkiba tongan maruibi pauk-sing khungwasaraga Manipur Top Channel gi maikeidigi myamna thamjagi ahanbda Isel Express dagi Brian Chathok pa Amoeba makhalamana Nebraska da Angang kya sihalakli US Health Official Nebraska da laiba Omaha manaki Turel da erujaru raba matungda brain eating Amoeba ko yamna tana sandokanba laina amana maramoiduna mafam maduru laiba angang sing leptana sihalakli haina US Health Officials na phungdorakre Omaha da laiba Douglas County Department of Health na phungdorakpada Omaha gi manakta laiba Turel aduda iroi-ruraba matungda angang singda Naegleria fowleri Amoeba haiba virus asi angang sing aduda yoramba sapsana thengnare haina Center for Disease Control and Prevention na praman tawduna phungdorakre hari thawdo asi Omaha gi nungsuklomda mal khara salaga laiba Elkhon Turel da hokiba numaizu numita angang khara mafam adu iroiduna sanaruraba matungda angang sing adu laina asina infect tawre haibisi khanglakhibani haina health officials na phungdorakli laikhidraba angang sing adu gi maming haujuk phabi oinadi authority gi mekedigi phungduro o haiba yadre haiki asiguma makhal gi laina layonsi hairiba Turel asida natraga Turel asiga samnaba part sing da iroiduna sanaruba madi driving tawruba miyoi singi natona madi haksangi mafam singda Amoeba sina sangduna nahalakpagi thawong sing mamangna thengna khiba laikre atopa source amadana mafam adura phangba tap water amadi 2020 gi matamda Houston area city da phangba isingdagi su Amoeba makhalasi miyoibada sandorapa thengna khibagi sapsaba document sing laikre haina phungdoknarakli handaki asi tharaga kalen mamai oirakpada primary amoebic meningoencephalitis makalasina sandoktuna misi minat wanba anirak suba thawdu hoire laina asina maramoiduna hawkiba July thada Bishori da miyoema sian kre han health officials sina phungdorakli hanisu pausna makhatana palakli makasa tharak poina sanaleba pauksi dige to paukrana Manipura pungdondagi barfi saduna miyamna pamnaba asapot oire sorfon silot saugri mahidagisu barfi sabiyari tawre bisorji lamdamasida marangkaina horiba uhai singbu atopa mawong ama natragana amada semdok sadokulaga hena matik moy hengat hanbaga loinana miyamna pamnaba posak sing oi henbagi thaba sinpham ama oina tawnarakli Manipura marangkaina phangliba pungdondagi barfi oina sadokulaga puthorakpaga loinana miyamna yamna pamnaba asapon makhala moirakli Central Agricultural University Imphal gi makhara androda lariba Krishi Bigyan Kendra Imphal East puthokpa asamba technology sejinaduna on farm trial tawraba matungna puthokpa pungdondagi barfi sabigi technology asi entrepreneurs singda takpi tambiramba matungda pothok oina kaithel puthokpa horakhibani hekta bada anaboina thokpa pungdongi barfi saraga miyamgi asa athaki mathilama oina puthokpada mai palakpadagi entrepreneur masamangna anabu wakholon puthoktuna sorfon amasum silot saugri angang badagisu barfi saduna asa athaki anawa mathil masalama oina hapkat pangamle lamda masida phangliba polam sing ohai sing asibu atopa pothok to onthok to na hen mamal kahanduna pothok liba singda mapung pana kana phangana na bohona bada mapung oiba thaudang loriba KBK Imphal East ki head amasum senior scientist soram molibalana pauksi siga akhanna unabada hai lamda masida marangkaina phangliba ohai amasum atai polam sing asi atopa mawng amada semdok sadolaga mamal khanba sina pothok liba singda kanaba pibadana tana oi kya patpumduna mangkhigadabi kanabada mating pamangam pungdondagi barfi sabigi technology si kumja English ngani taraga tretagi taraga ni pandigi hauduna KBK sida paikhatuna lakhibani masigi technology si saurakna sahi ohumlom on farm trial toraba matungda mai pakli haiba khangnaba matungda entrepreneur singda technology edu taklaba matungda pothok oina pothokholaba matungda miyamda madugi phanganbagi thabak asi sangslakpani yamna sama process amada haijing pharaba pungdon sing asidagi barfi saduna miyamna pamnaraba asapot ki mathel si sembayai masina arembada patpumdra mangkhigadoraba pungdon singbu sel onthokna lamna masigi setmilon fakat hanbada asobu mating ama oiribani KBK sina pi ki technology singi
entrepreneursing da piriba matungda makhoina atopa training singda amasum pakthok sakthokna sandoktuna punna kana minabiki wakalon sangsilaki puthok sing asi puthokpada mapungweba thaudang lawribi soibam laikai wongkhai khunau da leiba Ami Foods ki proprietor lesang them Romi Devi na pauksi si wari san badhai ma masama pamjaba magi makada sigma ohe woi sing sidiki atoppa hena mamal ka puthok sing puthokpa ki thawa si sangsilakpani hanadagi mahakna ohe makhal sing sidiki kendi saba ki thawa si taramani noma KBK Impal East ki senior scientist as Moli balaga unabadagi pungdondagi barfi sabi ki wakhalon si takpi tambirakpadagi sangsilakpani Pungdon na si Manipura marang kaina phangba masum pungdon panba matamdadi sabinaba leitabadagi arembada patpumduna manglaga leiba sibu seloina onthokningmigi wakhalon si phaurakpadagi KBK Impal East na piba technology si sejinaraga barfi sabagi thabasi satrakpani Anbi goina magna barfi si saraba matungna kaithel puthoktringaida magna saba barfi edu maki yumda lakpa mari mata sing laikai gi miyoi sing khangna sanaba singda hena pizaduna puthok sing adugi mahau tanganki madugi matungda guava si saina mingthona pungdon barfi edu KBK ga tanaraga phasai license lobuga loinana registration taraba matungna kumza english ngani ga kunda potho asi official loina launch tobuga loinana miyamna phangan ba horakibani magna hai Pungdol Fluff KG ama Makhaina gram samaga taradigi samaga kun phawgi arumba barfi picket taradigi taraga matai phawbu sabiyai Haijing pharaba pungdon sing asi ningthina samthoklaga tangkhai khairaga phutoklaba matungda maduda yawba maru sing adu lauthoklaga palap sing adu siniga loinana phutpani loinana maduda butter haplaga ningthina otkani loinana Citric acid asingba haplaga asamba pambai sizinaraga barfi ki pothok sing asi pothokpani pungdon gi marakta su mapalam gi pungdon makhal singdi barfi sabadu kutung sade loinana lamnam sida marang kaina phangliba pungdon angang ba makhal sina hena barfi sabada mahau leiba loinana masu su fajab heli haikena spaux na pandi pungdon gi barfi mai pangna pothoklaba matungna magna sorfon amasum silot sauri gi mahidagi su samana ba process tawraga barfi sabi yare Sariba barfi dusu adumak mahau fazana leibaga loinana miyamna pamna ba sapot makhal sung oidi hena su paus na khatana phangdorakli hoyelan pawdige topa paw khrana CBI officer saramba miyeni police na fare Assam gi Karimganj district gi ngarang Assam police na CBI officer sadun aran mongda businessman singdigi sel khumkalamba miyeni fare hari police ki report matungina faraba miyeni edudi Delwaru Hussein amasum Rashid Ahmani Thasigi taragani panda Patharkandi area digi businessman amana Assam police tarakhiba complaint amagi matungina thigatpagi thabak satabauki madura CBI officer sasinaba mi anina businessman sita phone thangla yamlaba senpham sing demand tarakhi haiba khamamki madugi matung police na businessman adu taraklamkiba phone number adu tracking tawbaga loinana thibagi thabak sataba haukibani ngang makhoi Tharkandi area digi phaba ngamkibaga loinana police na case ma register tawkhre amadi wangpang gi thabaksu sataba hokre haidi hanesu paus na makatana phongdorakli loisilapuna social media digi lokhosaba yamna thajane ngoi riba pawmana masa khangdriba sibanu pawma gi haksang leide haidi duga masi lilong PS gi manungsana leiba lilong lau tarada masak maming khangdriba sibak sangama tadun leiram le heridu mayam hairiba gi saktamasi video sugi thumbnail da hapsaraki adu hausu koina di mayam paw su mata se lusinjarage amasum mayam puna ana update ngamina sene su channel sigi mekai digi mayam gi famna thamjari and thank you